ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯗ ꯐꯝꯈꯤꯕ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯑꯩꯈꯣꯏꯒꯤ ꯑꯃꯤꯠ ꯁꯥꯍꯅ ꯆꯤꯐ ꯑꯣꯏꯔꯒ ꯐꯝꯈꯤꯕ ꯍꯥꯏ ꯂꯦꯚꯦꯜ ꯐꯝꯈꯤꯕ ꯄꯣꯠꯇꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤꯒꯤ CMꯁꯨ ꯑꯣꯏꯕꯤꯔꯤꯕ ꯍꯣꯝꯁꯨ ꯄꯥꯏꯕꯤꯔꯤꯕ ꯃꯍꯥꯛꯄꯨ ꯌꯥꯎꯍꯟꯕꯤꯗꯗꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯗꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ DGP ꯃꯈꯣꯏꯅ ꯊꯣꯛꯍꯟꯕꯗꯒꯤ ꯉꯁꯤꯒꯤ ꯖꯤꯔꯤꯒꯤ ꯏꯔꯥꯡ ꯑꯁꯦ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯃꯩꯁꯥ ꯑꯃ ꯅꯦꯠꯇꯅ ꯂꯩꯔꯤꯉꯩꯒꯤ ꯃꯔꯛꯁꯤꯗ ꯉꯔꯥꯡ ꯐꯝꯈꯤꯕ ꯃꯤꯇꯤꯡ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯐꯝꯈꯤꯕꯅꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯥꯁꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯁ꯭ꯇꯦꯠ ꯑꯃꯒꯤ CMꯁꯨ ꯑꯣꯏꯔꯤꯅꯤ ꯍꯣꯝꯁꯨ ꯄꯥꯏꯔꯤꯕꯅꯤ ꯃꯥꯅ ꯃꯁꯤ ꯐꯝꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ CMꯁꯦ ꯄꯥꯡꯒꯜ ꯁꯣꯜꯂꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯃꯔꯝꯗꯤ ꯃꯥꯅ ꯍꯥꯏꯈꯤꯕ ꯄ꯭ꯔꯦꯁ ꯃꯤꯠ ꯀꯌꯥ ꯑꯃꯗ ꯍꯥꯏꯈꯤ ꯑꯩꯅ ꯉꯁꯤ ꯐꯪꯉꯤꯕꯁꯦ ꯑꯐꯕ ꯊꯕꯛ ꯇꯧꯔꯨꯕꯒꯤꯗꯃꯛꯇ ꯐꯪꯕ ꯃꯍꯩꯅꯤ ꯍꯥꯏ ꯑꯗꯣ ꯑꯐꯕ ꯊꯕꯛ ꯇꯧꯔꯨꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯉꯁꯤ ꯑꯁꯨꯛ ꯂꯨꯔꯕ ꯇꯥꯏꯃꯤꯡꯁꯤꯗ ꯑꯗꯨꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯃꯥ ꯌꯥꯎꯍꯟꯗꯕꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯉꯔꯥꯡ ꯇꯥꯔꯛꯏꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯍꯥꯟꯅꯒꯤꯗꯒꯤꯁꯨ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯊꯥꯖꯤꯜꯂꯒ ꯆꯞ ꯆꯥꯕ ꯀꯩꯅꯣ ꯇꯧꯅꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯀ꯭ꯔꯥꯏꯁꯤꯁꯅꯤ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯦ ꯁ꯭ꯇꯦꯠꯀꯤ ꯊꯧꯗꯥꯡ ꯀꯩꯅꯣꯅꯦꯅ ꯋꯥꯔꯅꯦꯅ ꯃꯃꯥꯡꯗ ꯃꯥꯅ ꯑꯃꯨꯛ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯑꯃ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯁꯤꯅ ꯑꯗꯒꯤ ꯑꯃꯨꯛ ꯃꯥꯅ ꯉꯥꯡꯊꯣꯛꯈꯤꯕ ꯄꯣꯠ ꯉꯁꯤ ꯃꯥꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯄ꯭ꯔꯖꯥꯅ ꯊꯥꯖꯕ ꯉꯝꯗꯣꯏꯅꯣꯕ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ CMꯅꯁꯨ ꯍꯥꯏꯔꯤꯕ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯛꯏꯕ ꯂꯥꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯁꯦꯡꯕ ꯗꯥꯇꯥ ꯄꯤꯕꯤꯗ꯭ꯔꯕ꯭ꯔꯥ ꯁꯤꯅꯤ ꯃꯦꯗꯤꯌꯥꯗꯗꯤ ꯌꯥꯝ ꯍꯥꯏꯌꯦꯕ ꯑꯗꯨꯕꯨ ꯁꯦꯟꯇꯔꯗ ꯔꯤꯄꯣꯔꯠꯁꯦ ꯁꯨꯡꯌꯧ ꯌꯧꯕꯤꯗ꯭ꯔꯕ ꯁꯤꯅꯤ ꯃꯥꯅ ꯆꯨꯝꯕ ꯑꯁꯦꯡꯕ ꯇꯧꯔꯨꯔꯒ ꯀꯩꯒꯤꯗꯃꯛꯇ ꯃꯥꯕꯨ ꯉꯁꯤ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯂꯩꯉꯥꯛꯀ ꯈꯔ ꯒꯦꯞ ꯂꯩꯕꯒꯤ ꯃꯑꯣꯡ ꯄ꯭ꯔꯖꯥꯅ ꯎꯔꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣꯕ ꯃꯥꯅ ꯑꯁꯦꯡꯕ ꯊꯕꯛ ꯇꯧꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥ ꯁ꯭ꯇꯦꯟ ꯇꯧꯕ ꯉꯝꯃꯣꯏꯗꯣꯏꯅꯣ ꯑꯩꯒꯤ ꯒꯥꯔꯤꯗ ꯑꯩꯒꯤ ꯀꯩꯅꯣ ꯑꯦꯝꯕꯨꯁ ꯇꯧꯔꯛꯈ꯭ꯔꯕ ꯄꯣꯠ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯒ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯃꯤꯇꯤꯡ ꯑꯗꯨꯗ ꯑꯩ ꯌꯥꯎꯍꯟꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯥ ꯁ꯭ꯇꯦꯟ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣꯕ ꯁꯤꯗꯤ ꯇꯁꯦꯡꯅ ꯄ꯭ꯔꯖꯥꯅ ꯍꯦꯟꯅ ꯋꯥꯔꯧꯕ ꯄꯨꯛꯅꯤꯡ ꯋꯥꯕ ꯍꯦꯟꯖꯜꯂꯛꯑꯅꯦꯕ ꯃꯔꯝꯗꯤ ꯃꯃꯥꯡꯗꯒꯤ ꯉꯁꯤ ꯇꯧꯔꯛꯏꯕ ꯂꯥꯟꯁꯦ ꯁꯦꯟꯇꯔꯅ ꯇꯧꯔꯛꯄ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄꯅꯤ ꯁ꯭ꯇꯦꯠꯁꯦ ꯔꯤꯃोटꯅꯤ ꯁꯦꯟꯇꯔꯅ ꯄꯥꯏꯁꯦ ꯍꯥꯟꯅ ꯍꯥꯏꯗꯅ ꯂꯩꯔꯛꯄ ꯄꯣꯠꯁꯤꯗ ꯉꯁꯤ ꯐꯥꯏꯅꯦꯜ ꯃꯣꯏꯅ ꯉꯔꯥꯡ ꯚꯣꯠ ꯑꯁꯤ ꯀꯥꯔꯕ ꯃꯇꯨꯡ ꯗꯕꯜ ꯏꯟꯖꯤꯟ ꯁꯔꯀꯥꯔ ꯄꯥꯏꯔꯀꯥꯟꯗ ꯁ꯭ꯇꯦꯠꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯕꯨ ꯍꯣꯝꯁꯨ ꯄꯥꯏꯖꯔꯤꯕ ꯃꯥꯕꯨ ꯌꯥꯎꯗꯅ ꯃꯤꯐꯝ ꯐꯝꯃꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯔꯝꯗꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯈꯤꯕ ꯂꯥꯟꯁꯤꯗ ꯃꯣꯏꯅ ꯊꯥꯛꯆꯜꯂꯛꯈꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯃꯌꯥꯝꯗꯨꯅ ꯆꯍꯤ ꯑꯃꯒ ꯊꯥ ꯑꯃ ꯍꯦꯜꯂꯕ ꯐꯥꯎꯗ ꯀꯟꯇ꯭ꯔꯣꯜ ꯉꯝꯗ꯭ꯔꯒ ꯍꯦꯟꯅ ꯑꯃꯨꯛ ꯐꯣꯔꯁ ꯊꯥꯖꯜꯂꯛꯇꯣꯏꯁꯤ ꯀꯔꯤꯅꯣꯕ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ इक्विवेलेंट ꯆꯠꯄꯁꯨ ꯌꯥꯔꯣꯏꯕ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯗꯤꯐꯦꯟꯁ ꯇꯧꯕꯅꯤ ꯃꯩꯇꯩꯗꯤ ꯇꯁꯦꯡꯅ ꯂꯥꯟꯗꯣ ꯍꯧꯔꯨꯕ ꯂꯩꯇꯦ ꯑꯗꯨꯅ ꯂꯧꯐꯝ ꯊꯣꯛꯄ ꯃꯣꯏꯗ ꯍꯥꯟꯅ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄꯣꯠꯇꯤ ꯃꯔꯝꯗꯤ ꯄꯣꯄꯤ ꯄꯥꯝꯕꯤ ꯑꯩꯈꯣꯏꯅ ꯊꯥꯔꯨꯕ ꯅꯠꯇꯦ ꯃꯩꯇꯩ ꯄ꯭ꯔꯖꯥꯅ ꯊꯥꯕ ꯅꯠꯇꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯔꯥꯟꯕ ꯃꯤꯗꯨꯅ ꯊꯕꯛ ꯇꯧꯔꯛꯑꯒ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯑꯦꯛꯁꯟ ꯂꯧꯃꯤꯟꯅꯅꯤ ꯍꯥꯏꯕ ꯄꯣꯠꯇꯨꯗꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯌꯥꯕ ꯉꯝꯃꯣꯏ ꯉꯁꯤ ꯑꯩꯈꯣꯏ ꯏꯆꯥ ꯏꯁꯨꯅ ꯄꯥꯏꯈꯤꯕ ꯈꯨꯠꯂꯥꯏꯗꯤ ꯅꯝꯐꯨꯗ ꯄꯥꯏꯍꯟꯈꯤꯕꯅꯦꯕ ꯏꯁꯥꯕꯨ ꯗꯤꯐꯦꯟꯁ ꯇꯧꯅ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯦꯇꯦꯛ ꯇꯧꯔꯒꯗꯤ ꯑꯩ ꯗꯤꯐꯦꯟꯁ ꯇꯧꯕ ꯑꯁꯤ ꯃꯁꯥꯅ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯁꯦꯟꯇꯔꯒꯤ ꯐꯤꯔꯦꯞꯇꯣ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗꯦ ꯑꯗꯨꯅ ꯑꯣꯅꯔꯦꯕꯜ CMꯅ ꯑꯩꯈꯣꯏꯒꯤ ꯍꯣꯝꯁꯨ ꯄꯥꯏꯕꯤꯕꯅꯤꯅ ꯑꯁꯦꯡꯕ ꯗꯥꯇꯥ ꯄꯤꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕꯁꯦ ꯃꯥꯒꯤ ꯐꯤꯔꯦꯞꯇꯣ ꯍꯟꯗꯣꯛꯍꯟꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯦꯛꯁꯟꯗꯤ ꯃꯣꯏꯗ ꯍꯥꯟꯅ ꯂꯧꯐꯝ ꯊꯣꯛꯑꯦꯕ ꯃꯤꯌꯥꯝꯅ ꯈꯪꯗꯅ ꯋꯥꯔꯜꯗ ꯈꯪꯉꯕꯅꯦꯕ ꯀꯅꯥꯅ ꯍꯥꯟꯅ ꯂꯥꯟꯕꯅꯣꯁꯦ ꯂꯥꯟꯕ ꯃꯣꯏꯗ ꯍꯥꯟꯅ ꯄꯥꯅꯤꯁꯃꯦꯟ ꯄꯤꯗ꯭ꯔꯒ ꯆꯞ ꯃꯥꯟꯅꯕ इक्विवेलेंट ꯊꯕꯛ ꯇꯧꯔꯛꯅꯤ ꯍꯧꯖꯤꯛꯇꯤ इक्विवेलेंट ꯄꯥꯝꯃꯛꯇ꯭ꯔꯦꯕ ꯑꯩꯈꯣꯏ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏ ꯍꯥꯏꯅ ꯃꯦ ꯖꯨꯟꯗ ꯑꯩꯈꯣꯏ ꯍꯥꯏ ꯊꯕꯛ ꯇꯧꯕꯤꯌꯨ ꯑꯗꯨꯝ ꯀꯥꯟꯗ ꯇꯧꯗ꯭ꯔꯒ ꯂꯣꯏꯅꯃꯛ ꯂꯣꯏꯔꯀꯥꯟꯗ ꯄꯨꯛꯁꯣꯝ ꯁꯨꯞꯆꯜꯂꯒ ꯃꯣꯏꯅ ꯄꯨꯡ ꯄꯥꯏꯁꯜꯂꯒ ꯇꯧꯅꯤꯡꯕ ꯃꯑꯣꯡ ꯁꯦꯟꯇꯔꯗ ꯇꯧꯔꯛꯄꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯕ ꯉꯝꯃꯣꯏꯕ ꯑꯗꯨꯅ ꯇꯁꯦꯡꯅ ꯑꯩꯈꯣꯏꯁꯨ ꯈꯜꯂꯛꯑꯦꯕ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯃꯌꯥꯝꯁꯨ ꯈꯜꯂꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯔꯒ ꯑꯃꯤꯠ ꯁꯥꯍ ꯎꯅꯅꯕ ꯇꯥꯟꯅ ꯆꯠꯂꯁꯤꯔꯥ ꯈꯜꯂꯛꯑꯦꯕ ꯃꯔꯝꯗꯤ ꯃꯥꯏ ꯉꯔꯥꯡ ꯗꯤꯁꯤꯖꯟꯗꯣ ꯑꯩꯈꯣꯏ ꯑꯦꯛꯁꯦꯞ ꯇꯧꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯀꯨꯀꯤꯗ ꯍꯥꯟꯅ ꯇꯧꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯈꯥꯖꯤꯜꯂꯒ ꯅꯣꯏꯅ ꯕꯐꯔ ꯖꯣꯟ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯂꯧꯊꯣꯛꯄꯤꯌꯨ ꯃꯣꯏꯁꯨ ꯂꯥꯛꯆꯁꯅꯨꯅ ꯑꯩꯈꯣꯏꯗꯤ ꯉꯁꯤꯐꯥꯎꯗ ꯋꯦꯜꯀꯝꯅꯤ ꯀꯩꯁꯨ ꯀꯅꯥꯝꯇꯅ ꯑꯩꯈꯣꯏ ꯇꯧꯕ ꯂꯩꯇꯦ ꯃꯣꯏ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯖꯤꯋꯥꯗ ꯖꯦꯟꯗ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯅꯥꯝꯇꯅ ꯇꯧꯈꯤꯗꯦ ꯃꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯐ꯭ꯔꯤꯅꯦꯕ ꯑꯩꯈꯣꯏꯅ ꯇꯧꯔꯛꯏꯕ ꯄꯣꯠꯇꯤ ꯃꯣꯏꯅ ꯆꯪꯁꯜꯂꯨꯕ ꯈꯣꯠꯆꯜꯂꯨꯕ ꯈꯨꯗꯤꯡꯃꯛꯇ ꯇꯧꯕꯅꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜ ꯁꯨꯖꯔ ꯂꯩꯕ ꯃꯤꯗꯨꯕꯨ ꯃꯣꯏꯗ ꯅꯣꯡꯃꯩ ꯀꯥꯞꯄꯨꯕ꯭ꯔꯅꯦ ꯑꯗꯨꯒꯨꯝꯕ ꯇꯧꯔꯛꯄ ꯃꯌꯥꯝ ꯏꯚꯤꯗꯦꯟꯁꯇꯤ ꯃꯣꯏꯅ ꯍꯦꯟꯅ ꯁꯣꯛꯏꯅꯦꯕ ꯑꯗꯨꯒ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯔꯣꯝꯗꯁꯨ ꯌꯥꯎꯔꯛꯇꯣꯏꯅꯣꯕ ꯑꯗꯨꯅ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯃꯣꯏꯗ ꯍꯥꯟꯅ ꯇꯧꯕꯤꯌꯨ ꯍꯥꯏꯕꯕꯨꯗꯤ ꯑꯣꯅꯔꯦꯕꯜ CM ꯍꯣꯝ ꯄꯥꯏꯕꯤꯔꯤꯕꯅ ꯉꯁꯤ ꯍꯌꯦꯡꯒꯤ ꯃꯅꯨꯡꯁꯤꯗ ꯃꯁꯤꯒꯤ ꯔꯤꯄꯣꯔꯠꯁꯦ ꯆꯞ ꯆꯥꯕ ꯗꯥꯇꯥꯗꯣ ꯄꯤꯔꯒ ꯍꯥꯏꯕꯤꯔꯒ ꯁꯦꯟꯇꯔꯗ ꯁꯤꯒꯤ ꯃꯇꯥꯡꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛꯇꯪꯒ ꯁꯥꯟꯅꯈꯤꯁꯦ ꯍꯥꯏꯕ ꯄꯣꯠꯁꯤꯃꯁꯨ ꯊꯝꯕꯤꯌꯨ ꯍꯧꯖꯤꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯊꯥꯖꯤꯜꯂꯛꯄꯁꯨ ꯌꯥꯔꯣꯏ ꯍꯥꯟꯅ ꯂꯩꯔꯤꯕꯁꯤꯅꯐꯥꯎ ꯊꯕꯛ ꯇꯧꯗ꯭ꯔꯒ ꯉꯔꯥꯡꯃꯛꯇꯁꯨ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯃꯆꯥ ꯑꯃ ꯃꯤꯇꯤꯡ ꯇꯧꯕ ꯃꯇꯝꯗꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯀꯗꯥꯏꯗꯩꯅꯣ ꯂꯥꯛꯑꯦꯕ
ꯑꯗꯨꯒ ꯅꯍꯥꯟ ꯑꯩꯈꯣꯏꯅ DGP ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯗ ꯍꯪꯉꯨꯕ ꯃꯇꯝꯗꯅ ꯕꯣꯠꯀꯤꯗꯃꯛꯇ ꯂꯩꯈꯤꯗꯕꯗꯒꯤ ꯖꯨꯔꯤꯗꯣ ꯁꯣꯏꯈꯤꯕꯅꯤ ꯁꯣꯔꯤ ꯍꯥꯏꯔꯒ ꯃꯤ ꯍꯥꯠꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯁꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯏꯚꯤꯗꯦꯟꯁ ꯐꯪꯉꯕ ꯃꯣꯏꯁꯤꯅ ꯃꯣꯏ ꯈꯛ ꯇꯥꯟꯅꯔꯨꯔꯒ ꯑꯩꯈꯣꯏꯅ ꯇ꯭ꯔꯁ ꯇꯧ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯇꯧꯕ ꯉꯝꯃꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯇꯁꯨ ꯌꯥꯎꯍꯟꯕꯤꯌꯣ ꯍꯥꯏꯕꯅꯤꯗ ꯑꯗꯨ ꯑꯣꯅꯦꯕꯜ ꯁꯦꯝꯗꯤ ꯌꯥꯎꯕ ꯌꯥꯏꯅ ꯃꯥꯗꯤ ꯁꯦꯡꯅ ꯍꯥꯏꯗꯨꯗꯤ ꯂꯣꯏꯅꯃꯛ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯤ ꯑꯣꯟꯂꯥꯏꯟ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤ ꯑꯗꯨ ꯇꯧꯔꯤ ꯍꯥꯏꯔꯤ ꯉꯁꯤ ꯌꯦꯡꯉꯨ ꯃꯣꯏ 10ꯒꯤꯗꯤ ꯁ꯭ꯇꯦꯟ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯅꯝꯄꯥꯛ ꯇꯥꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣꯕ ꯃꯣꯏ 45ꯁꯦ ꯃꯣꯏ 45ꯁꯤꯅ ꯅꯝꯄꯥꯛ ꯇꯥꯔꯛꯄꯗꯨꯅ ꯃꯤꯒꯤ ꯁꯦꯟꯇꯔꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯛꯄꯅꯦ ꯍꯥꯏꯕꯁꯤꯃꯁꯨ ꯃꯣꯏ 94ꯗꯨꯁꯨ ꯑꯩꯈꯣꯏ ꯑꯣꯅꯦꯕꯜ ꯁꯦꯝ ꯊꯥꯗꯅ ꯃꯣꯏꯒꯤꯁꯨ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅꯦꯕ ꯃꯣꯏꯁꯨ ꯀꯩꯒꯨꯝꯕ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ CMꯗ ꯊꯝꯖꯔꯤꯕ ꯋꯥꯐꯝꯁꯦ ꯃꯥꯒꯤ ꯗꯥꯇꯥ ꯊꯨꯅ ꯔꯤꯄꯣꯔꯠ ꯊꯥꯒꯠꯄꯤꯌꯣ ꯍꯥꯏꯕꯁꯦ ꯁꯤꯗꯁꯨ ꯃꯣꯏꯅ ꯁꯄꯣꯔटिंग ꯇꯧꯁꯟꯕꯤꯔꯒ ꯑꯆꯨꯝꯕ ꯔꯤꯄꯣꯔꯠ ꯄꯤꯕꯤꯔꯒ ꯊꯕꯛꯁꯦ ꯇꯧꯔꯛꯇꯕ ꯇꯥꯔꯒꯗꯤ ꯃꯣꯏ 94ꯗꯨꯁꯨ ꯐꯝ ꯊꯥꯗꯣꯛꯄꯩ ꯃꯊꯧ ꯇꯥꯔꯦꯕ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯑꯁꯥꯡ ꯀꯁꯥꯅ ꯑꯃ ꯊꯥꯒꯠꯂꯛꯄꯁꯨ ꯂꯩꯔꯕꯅꯤ ꯃꯣꯏꯒꯤ ꯕꯣꯛꯇ ꯔꯤꯛꯁ ꯂꯩꯁꯜꯂꯛꯄꯒꯤ ꯄꯣꯠ ꯑꯃ ꯃꯣꯏꯅ 50% 60% 70% ꯂꯧꯁꯜꯂꯛꯄ ꯑꯗꯨꯗꯒꯤ ꯃꯣꯏꯒꯤꯗꯤ ꯌꯦꯡꯉꯨ ꯁꯤꯁꯤꯄꯨꯔꯗ ꯏꯌꯥꯔꯄꯣꯔꯠ ꯃꯤꯅꯤ ꯏꯌꯥꯔꯄꯣꯔꯠ ꯁꯥꯕꯤꯌꯣ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯈꯣꯡꯊꯥꯡꯕꯨ ꯆꯪꯁꯤꯟꯕ ꯉꯝꯃꯤ ꯀꯔꯤꯅꯣꯁꯤ ꯈꯪꯐꯝ ꯊꯣꯛꯄꯅꯦꯕ ꯑꯩꯈꯣꯏ ꯑꯣꯅꯦꯕꯜ ꯁꯦꯝꯁꯤ ꯑꯁꯨꯛ ꯌꯥꯝ ꯁꯣꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯃꯥꯏ ꯃꯔꯥꯟ ꯀꯩꯔꯨꯔꯒꯦ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯍꯪꯂꯛꯏ ꯑꯗꯨꯁꯨ ꯈꯨꯝꯗꯦ ꯍꯧꯖꯤꯛꯇꯤ ꯀ꯭ꯂꯤꯌꯔ ꯑꯣꯏꯕ ꯗꯔꯀꯥꯔ ꯑꯣꯏꯔꯦꯕ ꯃꯥ ꯑꯃ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝ ꯁꯤꯕꯗꯤ ꯌꯥꯔꯣꯏꯕ ꯃꯤꯌꯥꯝ ꯑꯁꯣꯛꯄ ꯑꯄꯟ ꯊꯣꯛꯍꯟꯕ ꯌꯥꯔꯣꯏꯕ ꯉꯁꯤ ꯏꯆꯥ ꯏꯁꯨ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯉꯥꯏꯕ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯇꯧꯅꯤꯡꯗꯅ ꯇꯧꯈꯤꯕ ꯉꯥꯛꯇꯅ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯒꯗꯕ ꯃꯌꯥꯝꯗꯣ ꯇꯝꯗꯒꯩ ꯂꯩꯔꯀꯥꯟꯗ ꯍꯌꯦꯡ ꯃꯣꯏ NIAꯒꯤꯗꯤ ꯄꯥꯟꯁꯤꯜꯂꯤ ꯃꯌꯥꯝꯗꯨꯗꯤ ꯑꯅꯟꯗꯨ ꯀꯃꯥꯏꯅ ꯊꯣꯛꯈꯤꯕ ꯄꯣꯠꯅꯣ ꯃꯥ ꯆꯍꯤ 10 ꯍꯦꯟꯅ ꯃꯇꯨ ꯃꯆꯥ ꯊꯤꯖꯔꯒ ꯂꯩꯔꯝꯃꯤꯅ ꯍꯣꯏ ꯃꯥ ꯃꯃꯥꯡꯗ ꯂꯩꯖꯔꯝꯕ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯆꯥꯟꯁ ꯂꯧꯔꯒ ꯐꯥꯔꯒ ꯍꯧꯖꯤꯛ NIAꯅ ꯑꯥꯗ ꯊꯝꯃꯤꯁꯤꯅꯦꯕ ꯃꯣꯏꯗꯤ ꯈꯨꯗꯣꯡꯆꯥꯕ ꯂꯣꯏ ꯂꯧꯔꯛꯀꯅꯦꯕ ꯑꯗꯨꯅ ꯃꯁꯤꯃ ꯍꯥꯏꯔꯤꯕ 45ꯁꯤꯅꯅꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯁꯤꯗ ꯁꯦꯟꯇꯔꯗ ꯔꯤꯄꯣꯔꯠ ꯄꯤꯔꯒ ꯃꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯥꯖꯤꯜꯂꯛꯄ ꯃꯣꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯁꯤ ꯊꯨꯅ ꯊꯤꯡꯕꯤꯍꯧ ꯑꯁꯦꯡꯕ ꯔꯤꯄꯣꯔꯠ ꯊꯥꯕꯤꯌꯣꯕ ꯑꯁꯦꯡꯕ ꯔꯤꯄꯣꯔꯠ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯐꯥꯎꯗ ꯑꯁꯦꯡ ꯁꯦꯡꯗ ꯈꯪꯉꯒ ꯃꯣꯏ ꯐꯝꯃꯤꯕ ꯃꯣꯏ ꯁꯔꯀꯥꯔꯗ ꯌꯥꯎꯃꯤꯟꯅꯔꯤꯕ ꯃꯣꯏꯅ ꯑꯗꯨ ꯈꯪꯕ ꯉꯝꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯃꯣꯏꯅ ꯑꯗꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯃꯣꯏ ꯄꯨꯂꯞꯁꯤꯁꯨ ꯃꯥꯟꯅꯔꯒ ꯃꯣꯏ ꯀꯨꯀꯤ 10ꯁꯤꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯂꯣꯏ ꯆꯨꯝꯃꯝꯃꯗꯣꯏ ꯖꯥꯠꯂꯥ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯇꯁꯦꯡꯅ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯣꯏ 95ꯁꯨ ꯂꯣꯏ ꯃꯤꯛꯁ ꯇꯧꯔꯕ꯭ꯔꯥ ꯁꯤꯗ ꯑꯗꯣ ꯃꯣꯏ ꯃꯤꯛꯁ ꯇꯧꯕ ꯑꯃ ꯇꯧꯕ ꯂꯣꯏ ꯑꯗꯨꯗ ꯑꯩꯈꯣꯏ ꯀꯩ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯄ꯭ꯔꯖꯥ ꯁꯣꯛꯄ ꯌꯥꯔꯣꯏꯁꯤꯅꯤ ꯏꯆꯥꯁꯤꯡ ꯚꯤꯂꯦꯖ ꯚꯣꯂꯟꯇꯤꯌꯔ ꯑꯝꯇ ꯁꯣꯛꯄ ꯌꯥꯔꯣꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯅꯨꯃꯤꯠ 2ꯒꯤ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯔꯤꯚꯤꯖꯟ ꯄꯤꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯔꯤꯖꯥꯏꯟ ꯇꯧꯕꯤꯔꯣ ꯁꯤ ꯍꯥꯏꯖꯅꯤꯡꯉꯦꯕ ꯁꯣꯠꯂꯒ ꯀꯩꯗꯧꯗꯣꯏꯅꯣ ꯁ꯭ꯇꯦꯠ ꯑꯃꯗ CM ꯂꯩꯔꯤ ꯍꯣꯝ ꯄꯥꯏꯔꯤ ꯍꯥꯏꯔꯒ ꯀꯩꯝꯇ ꯗꯤꯐꯦꯟꯁ ꯇꯧꯕ ꯉꯝꯗ꯭ꯔꯗꯤ ꯀꯩꯗꯧꯗꯣꯏꯅꯣꯕ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯨꯔꯁꯨ ꯃꯥꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯗꯣ ꯑꯩꯅ ꯂꯧꯒꯗꯕꯅꯤ ꯅꯦꯄꯣꯂꯤꯌꯟ ꯍꯥꯏꯗꯨꯗꯤ ꯃꯃꯥ ꯑꯐꯕ ꯑꯃ ꯄꯤꯌꯨ ꯄ꯭ꯔꯤꯊꯤꯕꯤ ꯖꯣꯏ ꯇꯧꯒꯦ ꯍꯥꯏꯗꯨꯗꯤ ꯍꯧꯖꯤꯛ ꯕꯦꯅꯔꯖꯤ ꯅꯨꯄꯤ ꯀꯩꯅꯣꯗꯨꯅ ꯃꯃꯇꯥ ꯕꯦꯅꯔꯖꯤꯗꯨꯅ ꯃꯥ ꯗꯤꯐꯦꯟꯁ ꯇꯧꯔꯤꯗꯨꯗꯤ ꯑꯩꯈꯣꯏꯗꯃꯛꯇ ꯃꯥ ꯉꯥꯡꯉꯤꯗꯨꯗꯤ ꯑꯩꯈꯣꯏꯒꯤꯅ ꯀꯩꯒꯤꯅꯣꯕ ꯃꯔꯣꯟ ꯊꯣꯛꯇ꯭ꯔꯤꯁꯦ ꯍꯥꯏꯕꯗꯤ ꯌꯥꯝ ꯍꯥꯏꯗꯥꯏꯅꯦ ꯑꯐꯕ ꯀꯔꯃ ꯇꯧꯔꯨꯕꯩꯅꯤ ꯁꯨꯅꯤꯟ ꯑꯗꯨꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯍꯥꯏꯗꯥꯏꯅꯦ ꯑꯐꯕ ꯀꯔꯃ ꯇꯧꯔꯒ ꯀꯩꯗꯧꯕꯒꯤ ꯃꯤꯐꯝꯗ ꯀꯧꯔꯛꯇꯣꯏꯅꯣꯕ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯊꯥꯖꯗ꯭ꯔꯕ ꯀꯨꯜꯗꯤꯞ ꯑꯦꯗꯚꯥꯏꯖꯔ ꯀꯩꯗꯧꯕꯩ ꯀꯧꯔ ꯐꯝꯃꯤꯅꯣꯕ DGP ꯀꯩꯗꯧꯕꯩ ꯀꯧꯔꯤꯅꯣꯕ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯩꯗꯧꯕꯩ ꯀꯧꯔꯤꯅꯣꯕ ꯑꯗꯒꯤ ꯑꯥꯔꯃꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯖꯤꯌꯥ ꯁꯥꯎꯠꯀꯤ IG ꯀꯩꯗꯧꯕꯩ ꯀꯧꯔꯤꯅꯣꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯅ ꯑꯩꯈꯣꯏꯗ ꯇꯣꯔꯆꯔ ꯇꯧꯔꯦ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧ ꯂꯩꯔꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯈꯪꯅ ꯃꯣꯏ ꯑꯣꯏꯅ ꯐꯝꯃꯤꯟꯅꯔꯒ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯀꯔꯝꯕꯗꯅꯣꯕ ꯍꯦꯟꯅ ꯃꯤ ꯄꯥꯏꯔꯦꯕ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯗꯣꯏꯔꯥ ꯍꯥꯏꯕ ꯈꯪꯖꯜꯂꯛꯑꯦꯕ ꯏꯆꯥꯁꯤꯡꯁꯤꯒꯤ ꯍꯌꯦꯡ ꯃꯔꯥꯟ ꯃꯣꯏ ꯀꯩꯅꯣ ꯃꯣꯏꯅ ꯄꯥꯟꯁꯤꯜꯂꯛꯇꯣꯏꯁꯦ ꯑꯗꯨ ꯍꯥꯟꯅ ꯈꯟꯐꯝ ꯊꯣꯛꯑꯦꯕ ꯂꯥꯟꯁꯤꯗ ꯊꯣꯛꯈꯤꯕ ꯏꯆꯥꯁꯤꯡꯁꯤꯒꯤ ꯃꯔꯥꯟ ꯀꯔꯤꯅꯣ ꯃꯣꯏꯗ ꯍꯌꯦꯡ ꯑꯗꯨꯝꯨꯛ ꯑꯦꯛꯇ ꯄꯥꯟꯁꯤꯜꯂꯒꯗꯤ ꯑꯩꯈꯣꯏ ꯀꯅꯥꯅ ꯗꯤꯐꯦꯟꯁ ꯇꯧ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯗꯤꯐꯦꯟꯁ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯄꯣꯠꯁꯤꯗ ꯀꯅꯥꯅꯅꯣ ꯑꯩꯈꯣꯏ ꯗꯤꯐꯦꯟꯁ ꯇꯧꯕꯤꯗꯣꯏꯁꯦ ꯁꯤ ꯃꯌꯥꯝꯁꯦ ꯍꯥꯟꯅ ꯃꯣꯏꯁꯨ ꯈꯟꯐꯝ ꯊꯣꯛꯇ꯭ꯔꯥ ꯍꯥꯏꯕꯅꯤꯅ ꯃꯣꯏ ꯍꯥꯟꯅ ꯍꯥꯏꯒꯗꯕꯅꯦꯕ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯩ ꯃꯊꯧ ꯇꯥꯗꯦꯕ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄꯒꯤ ꯐꯤꯕꯝ ꯑꯃ ꯁꯨꯝ ꯇꯧꯔꯒ ꯇꯥꯛꯑ ꯊꯕꯛ ꯇꯧꯕꯗꯨꯗꯤ ꯀꯥꯟꯗꯦ ꯍꯥꯏꯕꯅꯤꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯃꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯤ ꯍꯥꯏꯗꯅ ꯃꯤꯌꯥꯝ ꯄ꯭ꯔꯖꯥꯒꯤ ꯃꯍꯨꯠꯅꯦꯅ ꯊꯥꯒꯠꯈꯤꯕ ꯃꯣꯏ ꯃꯌꯥꯝꯁꯤꯕꯨ ꯀꯩꯅꯣꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯥꯏꯔꯒ ꯇꯨꯡ ꯏꯟꯕꯩ ꯐꯤꯕꯝ ꯇꯧꯔꯒꯗꯤ ꯂꯣꯏ ꯇꯣꯛꯑꯣ ꯌꯥꯔꯦ ꯄ꯭ꯔꯖꯥꯒ ꯑꯩꯈꯣꯏꯒ ꯁꯦꯟꯇꯔꯒ ꯊꯦꯡꯅꯔꯒꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯍꯥꯏꯔꯛꯑꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯔꯒ ꯑꯃꯤꯠ ꯁꯥꯍ ꯎꯅꯅꯕꯁꯨ ꯍꯣꯠꯅꯅꯦꯕ ꯄꯤꯗꯕꯁꯨ ꯌꯥꯔꯣꯏꯕ ꯒꯣꯕꯔꯅꯔ ꯃꯥꯁꯨ ꯆꯍꯤ ꯑꯃ ꯍꯦꯟꯖꯜꯂꯛꯑꯦ ꯁꯤꯁꯤꯗ ꯃꯥꯅ ꯍꯥꯏꯔꯛꯏꯕ ꯇꯧꯔꯛꯏꯕ ꯄꯣꯠꯁꯦ ꯃꯥ ꯇꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯑꯦꯄꯣꯏꯟꯃꯦꯟ ꯄꯤꯕꯤꯔꯣ ꯄ꯭ꯔꯖꯥ ꯑꯣꯏꯅ ꯆꯠꯂꯒ ꯎꯅꯖꯔꯒꯦ ꯅꯪꯒꯤ ꯔꯤꯄꯣꯔꯠꯇꯣ ꯁꯦꯟꯇꯔꯅ ꯑꯣꯔꯗꯔ ꯔꯤꯁꯤꯞ ꯇꯧꯕꯤꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯣꯏꯅ ꯐꯦꯁ ꯇꯨ ꯐꯦꯁ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯕ ꯄꯣꯠꯁꯤꯕꯨ ꯌꯧꯁꯜꯂꯛꯑꯅꯦꯕ ꯁꯤꯗꯤ ꯃꯔꯝꯗꯤ ꯑꯩꯈꯣই ꯏꯆꯥ ꯀꯟꯗꯕ ꯌꯥꯗꯦ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯀꯟꯗꯕ ꯌꯥꯗꯦꯕ ꯑꯩꯈꯣꯏꯗꯤ ꯆꯍꯤ ꯇꯪꯈꯥꯏ ꯍꯤꯡꯉꯛꯑꯕꯅꯦꯕ ꯏꯆꯥꯁꯤꯡꯁꯤꯗꯤ ꯉꯁꯤ ꯇꯨꯡ ꯂꯝꯕꯤ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯕ ꯏꯁꯨꯁꯤꯡꯅ ꯍꯌꯦꯡ ꯀꯪꯂꯥꯗꯒꯤ ꯍꯦꯟꯅ ꯈꯪꯉꯔꯣꯏꯗꯣꯔꯤꯕ ꯀꯪꯂꯥꯁꯤꯐꯥꯎ ꯂꯩꯒꯗ꯭ꯔꯥ ꯂꯩꯔꯣꯏꯗ꯭ꯔꯥ ꯈꯪꯖꯜꯂꯛꯇ꯭ꯔꯦꯕ ꯇꯧꯔꯤꯕ ꯁ꯭ꯇꯦꯞ ꯃꯌꯥꯝꯁꯦ ꯁꯦꯟꯇꯔꯅ ꯇꯧꯕꯅꯤ ꯍꯥꯏꯔꯒ ꯁꯦꯟꯇꯔꯅ ꯑꯌꯥꯕ ꯄꯤꯗꯣꯏꯁꯤ ꯀꯩꯒꯤꯅꯣꯕ ꯃꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯑꯣꯅꯦꯕꯜ CMꯗ ꯍꯪꯖꯅꯤꯡꯉꯤꯁꯦ ꯃꯥ ꯍꯣꯝ ꯄꯥꯏꯕꯗꯤ ꯂꯣꯏ ꯌꯥꯝ ꯄꯥꯏꯁꯟꯅꯤꯡꯉꯤ ꯏꯅꯣꯒ꯭ꯔꯦꯁꯟꯗ ꯌꯥꯝ ꯍꯥꯏꯔꯝꯗꯗꯥꯏꯅꯦ ꯅꯣꯔꯠ ꯏꯁꯇꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ BJPꯅ ꯀꯩꯅꯣ ꯇꯧꯕꯅꯤ BJP ꯂꯩꯔꯗꯤ ꯂꯣꯏꯅꯃꯛ ꯍꯤꯡꯒꯗꯕꯅꯦꯅ ꯊꯥꯒꯠꯄꯤꯌꯨ ꯃꯌꯥꯝ ꯁꯣꯝꯅ ꯍꯥꯏꯕꯤꯈꯤꯕ ꯃꯌꯥꯝꯗꯣ ꯑꯃꯨꯛꯇꯪ ꯔꯤꯚꯤꯟ ꯇꯧꯔꯒꯅꯦ ꯏꯁꯥ ꯏꯇꯣꯟꯗ ꯅꯣꯡꯃ ꯈꯛꯇꯪ ꯄꯣꯊꯥꯔꯒꯗꯤ ꯇꯥꯕꯤꯌꯣꯕ ꯄ꯭ꯔꯖꯥꯗꯤ ꯀꯣꯛ ꯉꯥꯎꯔꯦꯕ ꯅꯪꯒꯤ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯁꯨꯝ ꯇꯥ ꯂꯩꯕꯗ
aduna nangi khadrak matak se to si nang nu jiri set pangam ji kai asam rifle na nangi helicopter pibirak tra bra ba chat na ba accept torok tra bra ba adu hangane bu jite khoi di chat ke khalaga tawge khalaga loi chat na bi nga tani accept lai ri ba si 45 sida akhoi gi kurai gi kendra gi sunil ka susil tro khatani mana khatani yo ba mai jai sundana lauri ba mem duda CM amana chat pangam magtra ba habi kam chilu choksala bno habi khalaga thabak to bom thok tra habi ni da tharai ba central force mem du ga to ga su yo ru ba yaina aduga pukau de ko sendoi kai gino moina thada thalak to kai gino ba lai ri basina mo kan no to bodana hana loire ta pone ro khone mamang de haira lakpa nga na traba sidai sum accept to ga sum stage ni ya lai dusina marab kari huran me yaw ro ge haira ne bodi kari no bu huran loise kari akai ba thabak tong na ru ro ge benoi myam noina to ro ga bazar pani sibana ba gi punsi mango ha ba du de khodi ngamara oi ba khang ya ba khang na chahi ma ya gadra fagadra haidana ho swai da dum khang pa ya ba khangai dana koi no su dum haijari du ne ba akoi stand tauge lepio ha ba ne ba yaroi noi na kai gi no noi gi han mi ngarani mi fam do su ya yaro ai form su pai ri bani ai gi sa ma ki gari da swem boost story bani madu gi meeting du da ai gi su participate to bam thoi ai gi note tori ro kai gi no hang biyo ba adu gi hang ba ngam ba gi right lai ti su kai gi no ba ai na oram ba ta ai hang ne ba ai na chum na thobak to boi ta di isai gi right ne ba du di mai gi post na ba na pai ri du madu mai gi to bam thoba thong dang ne ba masi seng na nomini ni ki manung sida akoi gi honorable CM home pai bi ri ba aduga mabu supporting to ga lai bi ri ba 45 Delhi da pham na bagi paisa pise ba tokpiro son da mai loi chak tar miam sidore noi na suna calling ai da do thola ga tana mi ro nomini ni sitan decision pi bi ro khoi na ngarang ima khoi gi imam yam pulaga lobodi 30 days tharam badi khoi na ngarang moi opposition ama sung reading the memorandum pi japadi khoi 30 days ngai ba ngamaroi moi gi ngarang gi pham gi ba mi pham duna maram oraga aduna numi humni gi manung sida ne aseng ba report bazar khangan biro huji ki 3 article 355 ki matang su confused lady sugi matang su lei te hara kadi asam rifle kai gi thabak to boi ngamde kari gi ngamdri ro ba side akhoi na haisine ba question di sum kuira ka noina ne politics anai ne hara ka noi amot pa sum tholok pa herni thuna si ban ta ho ba daka oi aduna maram oiraga numi humni sida miyam da hawrak tringai da akhoi hujik sagat pa hujara bani ingarang phom ba hore aduna akhoi sumana sagalaga noi mathak ta pressure lak tringai da thuna noi ahum noi gi lei ba 45 sina report piraga aseng data puthoga praja miyam ta khangal ta pata raga din me puna mo resign to ha ba post se chokri tha do ha ba se khoi praja ga manaraga leiri be mai bel miyam ga manaraga madu ki kongsun steps in numini ni piri sini numini ni sida decision pi ko center da aduna ta pata raga di madu ki fibam do la ani ha ba post se masi ha raga masi ki press me lotion je